Israel amadi Palestine gi marakta oiriba clash asigi maruiba maram. Complete history of Jerusalem. Prithibi asida mi laitaba lampak kaya sandoktuna taduna lairi adubu thoina mihauba poknadi adubu malemsigi leibak amada 35 acre gi plot amakhak lei masigi plot macha amakhak asigi damak chahi lising kayadagi lan kaya taunakre igi turel chenkre mama macha mapa kaya dang kainakre leptana innari ngasi su innari sinari punari masigi piklaba area si karambano karigi masi yamna mihawna bano pamna bano amasung kadai dono mase hairiba 35 acre gi lam machet ase prithibi gi khwaidagi chawrba dharma ahumgi main mafam ni khalli masibu khudum channaba amana amadagi lausinnaba hotaduna lakli dharma ahum adudi muslim jews amasung christian ni amasung hairiba 35 acre gi lam machet ase Jerusalem dani haukiba 10th May da mafam asida leiba aqsha mosque ki manungda Jews army sing changduna tear gas kaptuna Muslim pair singbu phuduna tanthokpa innaba thengnabagi wathok ama leiki thodok asigi matungdagi Palestine gi weraga Hamas kangup na Israel da rocket attack tobu phawba yori hojik su chathari akan tension amo oiri nation ani sigi manungda malemgi leader singna santi purakna bahaina rakli makhal makhalni matau karamna handak ki thodok asi oirakki madusu haijigani video asida adubu pumnamak asigi mangda Jerusalemgi haibadi mafam asigi history ahanbada khangba tangai fade wari khangbagi damak complete video please yengbiu Afoba itihasik city Jerusalem Arabic londa Al-Quds natraga Baitul Muqaddas kawi haibadi aseng mafam masi prithibigi manungda aduguba shaharamani madudi miyoi bana yamnamak ijat tauna nungsina yengba ikai khumnaba aduguma mafamni sahara asigi mafam kibik yamna sengi holy ni paigambar Prophet angamba sahara sida laki Daud Nabi Sulaiman Nabi alaihi salam amasung prophet kaya sahara asida mongpham oiki Jerusalem da ningthau kaya oikre mafam sigi mi singbu kaya rak hana hatpi khre mayum dagi tanthokre akanbana masigi gali singda lan kaya thokre igi ichel chen khre mafam asibu Muslim Jews amdi Christian dharma ahum asigi kanglup na aseng mafam ni holy place haina khalli hojik aqsha mosque lairiba asiwaida 35 acre gi area amalai masigi damakni khatna chainariba khibik Jews sing natraga Yahudi singi thajabani madudi Jerusalem natraga Baitul Muqaddas asidagi malemase mapuna semba hokibani loinana paigambar Abraham busu magi machanupa ani Ismail amadi Ishaq ani maktagi ama mapuna kurbani bali piu haikibani masigi manungda Abraham na Ishaq pu Isfor bu pelhan bagi damak mafam masida sacrifice pike hotnaki Jerusalemda kai tui khraba wall amalai madubu western wall natraga diwar e giria kawi masi prophet Solomon na saramba masjid adugi mapan thangba sarukni yekna bana thugai ki badagi lemhau bani masi ngasi di Jews singi prayer mafamni wafam asina Jews ki oire Christian sing na khalli Jesus ki pokna pham Bethlehem mafam asidani mahakpu mafam sida cross da hakibani amasung Christian singi khwaidagi chawba church of the Holy Sepulchre mafam asida lai amasung Jesus mafam asida amuk halakani Muslim singi oina Prophet Muhammad peace be upon him na Madina chat krabatungda 17 months masigi maikaida olaga namaz solamki paigambar Muhammad peace be upon him na 621 da miraj haibadi ascension to the heaven atiyada chatlaga Allah ka unaba jannat dujak paradise hell koiraga halakpa madugi thodok adubu kawi mafam sida leiramba masjid aqsha dagi mahakka khibani haibadi Jerusalem da leiramba hojikki masjid aqsha mosque ama leirese masinate masigi mangda ama leirammi thugai khre madu Roman singna madagi kakhibani mahak makadagi madugi masjid tu pau laki amasung ahing madagi burak koba sagol man basamada masapan basamada tonglaga masigi mafam asidagi kaki masigi wari ase non muslim singna bhap tabada khajik wagani
Hojik leiriba aqsha mosque asigi mangda dome ama lei madubu dome of the rock kawi madudagi Nabi Muhammad peace be upon him na burak ta tongkhatki maram asina Baitul Muqaddas amuk henna Muslim gi maruiba mafam oi. Hojik Christian nasu makoigini haiba Muslim nasu haiba amarom the Jews nasu haiba. Asumna ahan bada Muslim amadi Christian singi marakta mafam ase munnabagi damak chahi lising ama changna hat na thinaki war oiki crusade oiki history gi matungina Jerusalemda mi tarak pase Jesus lakpagi chahi lising taret mangdagi su leiram le hairi Krista pokpagi chahi lising ama mangda Dawud Nabina haibadi prophet Dawud na sahara sibu magi under da pusinki mahak na city asida 33 years palamki Sulaiman Machanupa Sulaiman alayhissalam na Baitul Muqaddas ta worship mafam haibadi mapubu ningbagi mafam ama saki masi maki mapabung Dawud na pamlambagi matungina sabani masibu Jews na Temple of Solomon or First Temple hainasu kawe madugi manungda tabut I sakina or the Ark of Covenant haiba upu ama thamlami masigi upu ase atiyadagi mapugi maikaidagi lakibani amasung upu adugi manungda haukiba prophet singi maruiba pot khare yaurami Jews singna madugi matengna landa mai paklami awaba kayadagi upu dugi matengna nungaiba phanglami Solomon or Sulaiman alayhissalam na laikidraba tungda magi machanupa Nuzhan bin Sulaiman ningthau oi masigi chahi manga tungda ningthau ama laki mana Sulaiman alayhissalam na saramba ibadat tawpham asya ngasai mosque asidagi manungdagi atangba yamna maruiba pochei lut tawduna huranduna puki Jesus Christ pokpagi 740 dagi 700 phawba palamba ningthau singdura Sulaiman na saramba mosque adubu ningthi jana yengsilamki Jews singi ahanba awaba takiba asi Babylon gi ningthau Bakhte Nasar or Sadat ki matamdani mahakna Jews singbu angamba hatoki lemhoba khajiktu loina phaduna Babylon du puki Sulaiman gi mosque natraga first temple of Solomon thugairam ki tabut esakina ngasai upodu puduna chatki madu ngasi phawba madugi matangdudagi thiba phangkhidre kadaida laikhrabano khangde Bakhte Nasarna landarak pasu Jews singi maragi dandini haina historian singna hai maramdi Jews singna prophet kharabu hati khudamaina Zakaria alayhissalam amadi Yahya aduga makoina ekoigi Jesus Christ pasu yakide madugi punishment ni hairi Ingsok 539 before Christ Iran giningto Cyrus ko wamana Babylon da amuk landa sinki maudagi Jews singbu Jerusalemda halalaki madagi makoina ngasai gi Temple of Solomon thugai ki bado hanna amuk sai masibu ani suba Temple of Solomon Second Temple of Solomon haina khangne Jesus Christ pokpagi chahi humdoi mangda Rome gi general na madusu amuk thugai dokhi adubu ningthau Herod na amuk semgat halli madubu Christa pokpagi chahi marfu tara matungda Rome gi ningthau Titus na Jerusalem da landaraki Rome gi army singna Jews singbu worship place asigi manungda tanarakpa matamda Jews amana achak pa thaumai lining pham asida langsilami madudagi mai hauduna chaki pumtum tumna chaki handak mukti mapuning pham mosque or temple ase makoi gi makutta tum takre Christab the 135 ta amuk hanna lining pham ase sagatli adubu Roman singna thugairaga mafam aduda sampot khoidoki adubu Christab the 136 ta Roman ningthau Adrian na city ase amuk yokhatli mi tahalli aduga mafam asigi ming Ilia tholi tungda Kesha tonia ming thonki masigi wafam ase chingnadana chummi madudi ningthau Herod na sahan khiba lining pham adu thugai khibagi matung chahi juk kaya mafam duda phatta haudi langthapam oiduna lairakki mi singna Jews singbu tukachaduna mafam asida phatta haudi langsillammi Jews singbu manam hatpa amasung hatpa masi makhoi gi lamchat
ki matyeng nani makoi gi lamchat mi na khangba ngamloi yamna phataba kaglukni Christab the 636 da Muslim gi second caliph Umar gi matamda Muslim singna Jerusalem ase Byzantine singi makutta gi lausin ki amasung maduda Jews singi karisu layamde Hazrat Umar gi hukum dagi madugi tekta kaitaba mafamduda masjid ama sahalli hanagi kaikiba Solomon gi temple or Sulaiman gi masjid adugi nakta oibana masibu masjid aqsha haina asum kaukre masigi chahi yankai matunda Umayya singi ningthau Abdul Malik bin Marwan na 651 da haujik ki aqsha mosque amadi kubtu sakhara sahanki Kubtu Sakhra Sibuni Dome of the Rock Hairibase, Masigi Mafam Sidagi, Paigambar Muhammad peace be upon him, Burakta Tauraga Atia Panki, Aduga, Jews Singna. Hai, Masigi Nung Asimakta Abraham na Ishakpu, Kurbani Tauni Taukibani, Loinana, Sulaiman gi temple ado Masigi Mafam Asida Lairambani, Adubu Ngasi Pawada, Wafamase Jews Sing proof to Bungamdi. Jews singa Muslim singa history amatani khena badi makoina trek tagi onta dona lai hoki lambi phairengna ki Sulaiman Daud Ibrahim Ismail Isaac Muslim nabi ngaktani non Muslim singna khalli Muslim di Muhammad peace be upon him lakpadagi lakpani but no Muslim haibagi arthadi Allah bu yaba Allah gi wa inba adubu kawe makoina prophet Muhammad pu yakidi Jews singna Jesus Christ pu yakide Zakaria busu yakide Yahya busu yakide Moses busu yakide yai adubu wa inkide makoy se pa pu dagi lemhenba mongcha da kanglupni Christab the 1099 da ahan ba crusade war da Jerusalem Christian sing na lawki maudagi makoina aqsha mosque ase yamna change tawki masida mi leipam amadi church to sai Makoina masibu Solomon temple kawe. Ningtau Salahuddin Ayubi ga Christian singa 16 times war weki masibu kudum jan bagi damak aroi bada Muslim singi kutalaki Sultan Ayubina Christian singi mafam loina lauthokraga phajaba mosque ama semlamgi masigi matungda mari rak hanna salibi or Christian Muslim war weki masibu crusade hair su khangnai adubu Christian singna masibu lowbangam kidre Ingshok 1229 da Mamluk Ningthau Al-Kamil na city asibu lan sokna dabida Frederick Dome de Pithoki adubu jahi taramanga matungda 1246 da Khwarjimi Kanglupna amuk Jerusalem lausilaki masigi matungdagi jahi chatrukka humputara di Musalman singi makutta mafam masi lairakhi 1517 da Ottoman Empire gi Sultan Salim I na Jerusalem bu Ottoman rule makhada puraki 1517 dagi 1917 fawba city ase Ottoman singi makhada lairaki makoina aqsha mosque ki akoibada wall side lambi thong semi postal system bhagadali 1852 da Jerusalem da railway track chu phamhanki afob Jewish leader Theodore Herzlna 1857 da World Zionist Organization form tawi amasung malemgi kachin dagi chaikraba Jews sing Muslim gi khuttagi Hitler gi khuttagi chai dona chin khiba makoi lamchat phajabanina 1857 aswaida mafam da Muslim power down oirakre masigi khudong chaba lawraga makoi punsillaga makoi gi leibak ama sembagi laknakhi Amasung makoigi leibak ado Philistine da wegadabani haina makoi manungda plan saduna loi kirami masigi agenda sida chahi kayadang plan sanarbutungda Herzlna matamdugi Ottoman gi King Abdul Hamid II da proposal amatawi madudi Jews singna Ottoman gi deal clear tobagi damak ready ni aduna Jews singi oina ekhoigi leibak macha amatang form tobayanaba Palestine da mafam piu Sultan Abdul Hamid na kumki Philistine gi leibak inch ama Jews te pibayaroi maram di masi Ottoman gi natte Muslim pumna makini inter world gi Muslim gini maram di masi gi lam masengak pada Musalman kaya gi I takrabani wafa masi tabada Herzlna Sultan Abdul Hamid ki pham lauthokpagi plan sanaba horaki masida Jews organization Freemason amadi Yahudi khara Islam saduna Ottoman force tayarami makoi pullaga Turkey da charang na thokalaga Sultan Abdul Hamid II bu magi maraibak tagi matam pumna maki oina tanthoki
फिबम चादना सिहन की मसिगी थौदोक असे जीउस की ताइबंगदा अपेनबा थौदोक अम ओइकी मकोय यामना हराउना की अरोइबदा 1117 दा ब्रिटेन की जनरल एडमंड एलन बीना मतमदुगी असोनबो ओटोमान सिंगबु माइथीबा पीरगा जेरूसलेम लौसिन की इंटर यूरोप हराउबगी ngमखै लेखिदे मदुगी मतुंगदा जेरूसलेम असे ब्रिटेन की खुत्ता चही खरा लेखि मसिगी मैरक सिदा मसिगी चैरक सिदा मालेमगी मफमदगी जीवसिंग पुरक्तुना फिलिस्तीन दा लेहनकी 29 नवंबर 1947 दा यूएनओना फिलिस्तीन खाइबगी वफम याखी मसिगी मतुंगदा फिलिस्तीन तनतना बैतुल मुकद्दस होली सिटी जेरूसलेम असिगी एरिया असिसु खाइबोक तहनकी नोंपोकना फिलिस्तीनना अदुगा नोंचुपना इजराइलना लौक्रे 14 मे 1948 ता नोंचुपकी जीव्स सिंगना मखोइना लैरिबो मफमदु इजराइलगी सिंगिने आइना लाउथोरखी रियलिटी दी मखोइ फिलिस्तीनगी लमदा लैरिबनी वाफम असिदा अरब की लेबाक सिंग पेन खिदे पुनसिलगा लान ताकी अदुबु माइथी की मसिगी मतुंगदा चही कुनमुक जेरूसलेम की नोंपोक थंगबा सरु फिलिस्तीन सिंगी खुत्ता लेरम की अदुबु 1966 की वॉर दा इजराइल ना मसीबुसु लौसिन की यूएनओ ना ngasiसु मसीगी इल्लीगल ऑक्युपेशन मसीबु लान ना खुदुम चनबनी हाइदुना लैरी 1966 ता इजराइल ना लौसिन बा सिदा फिलिस्तीन की एरिया खरगा लोइना जेरूसलेम की सरुक अदुसु याउसिन की हौजिक मखोइना लौरबसु लमदु ऑक्युपाई तौसिन खरबसु मखोइबो मफम असिदा मुस्लिम जिंगा चंगनदे मसिदा ज्यूस की मंत्री अमगा मुस्लिम लीडर सिंगा वा खनकी मदुदगी मुसलमान सिंग हाई की ज्यूस मसिदा कोइरक पदी यागनी मखोई गिनी खन्न पूजा पाठ तौबदी यारोय असुमना लैरकी बनी नोमा ज्यूस सिपाय मना डोम ऑफ द रॉक्स द चंगलगा नोमै कापकी मदुदा मी अनि सीकी असुमना प्रेसिडेंट शारोन की मतमदसु अकनबना जेरूसलेम की मस्जिद अमदी वेस्टर्न वॉल लैरिबा असिदा चंगलगलगा मखोई की मपुनिंग फंबगीदमक यामना कन्न होनरकी असुमना तपना तौरगा ज्यूस सिंग खुदुम चनसिनबा हौखिबनी लाइबक थीबदी अकाय अतोय वाल चुपलगा लैरिबसिनी मकोय अमसुंग नोमदी मकोय जेरूसलेमदा लैरिबा aqsha mosque थुगाइगनी थर्ड टेंपल सागनी मंगल हेन कलखिगनी अदोमना खनगनी हौजिक फावबा हौजिक चथरिबा वाथोक की मरम हाइदी हौजिक मधु हाइजरगे मसिगी मरुइबा मरम से जेरूसलेम सिटी की नोंपोक सरुक असिबु ईस्ट जेरूसलेम कवी मसि फिलिस्तीन की मरुइबा मफमनी मसिदा एरिया अमा लै शेख जर्रार कवी chahi 200 mangi wani matamduda Ottoman na pali matamduda Jews organization kharana Philistine kangruptagi lam leiba hauraki asumna 1876 tasu Jews ki organization anina Arab ki ina khunba kharadagi Sheikh Jarrah da lam leiba hauki 1948 ta Israel form oiba matamda lan oiki matamduda East Jerusalem bu Jordan na lausin ki mafam asida Jordan na yum khara sarami asigi yum asida Israel form oirabagi tungda Jews singna talakpa haibadi Jews singa khatnabadagi Palestine sing chelakhiba refugee Palestine singa do ngasaigi Sheikh Jarrah da laiba yum singa da lairame 1966 ki landa East Jerusalem Jew na laukre hojik Sheikh Jarrah da laiba yum singa adugi mapu Jews trust na oikre Jews trust na lamado amuk Jews sing da yonsille maudagi Philistine singbu ngasai yum da laiba Philistine singbu thokro haire मदुदगी मखोई मरक्ता वा मतana दुना युमल द लैबा अदुबु भरा पीबा हाइरगा युमल द मखोई भरा पीदुना लैरकपनी अदुबु हंदक फिलिस्तीन सिंगना मु हाइरकी मखोई बु अपंग बसी बनी मखोई वफम असि याररोय मसीगर मरी लैनना शेख जर्राह द लैबा ngसाइगी भरा पीबा एकोगी फैमिली सिंग अदुना केस तौबा होरकपनी अदुगा मकोइना हाइरिबना यहूदी न खोइदा करिगी भरा पीनी न कोइना थोक हाइरग करिगी थोकनी मसिदि एखोइगी लमनी एखोइगी इपा इपुगी लमनी मसिदा जीव सिंग न हाय न खोइदगी हाना एखोइगी इपा इपुना हाना सिदा लेरमबनी एखोइना हेन मसिगी लम मसिगी मपुनी कोर्ट केस तौनरे कोर्ट न राय जीव्स त पिथोकी मसिदगी टेंशन ओइनरकपनी कोर्ट की जजमेंट असिगी अगेंस्ट द फिलिस्तीन सिंग नसु प्रोटेस्ट तवी जीव्स सिंग सु प्रोटेस्ट तवी फिलिस्तीन की मायोक्ता हौखिबा नुमित
ꯇꯔꯥꯅꯤꯗꯒꯤ ꯑꯁꯨꯝꯅ ꯇꯦꯟꯁꯟ ꯑꯣꯏꯅꯗꯨꯅ ꯂꯩꯔꯛꯄꯅꯤ ꯁꯦꯛ ꯖꯦꯔꯥꯔ ꯀꯧꯕ ꯃꯐꯝꯁꯤꯗ ꯍꯧꯈꯤꯕ 10th ꯃꯦꯗ ꯏꯖ꯭ꯔꯥꯏꯜꯅ ꯖꯦꯔꯨꯖꯂꯦꯝ ꯗꯦ ꯄꯥꯡꯊꯣꯛꯏ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯁꯦꯝꯈꯤꯕꯒꯤ ꯔꯤꯃꯦꯝꯕꯔꯤꯡ ꯗꯦ ꯑꯣꯏꯅ ꯏꯖ꯭ꯔꯥꯏꯜꯒꯤ ꯃꯐꯝ ꯃꯐꯝꯗ ꯔꯦꯂꯤ ꯇꯧꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯤꯂꯤꯁꯇꯤꯟꯁꯤꯡꯅ ꯈꯜꯂꯤ ꯌꯍꯨꯗꯤꯁꯤꯡ ꯇꯦꯝꯄꯜ ꯃꯥꯎꯟꯠ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝꯒꯤ ꯃꯁꯖꯤꯗ ꯂꯩꯕ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯐꯤꯂꯤꯁꯇꯤꯟ ꯃꯌꯥꯝ ꯑꯃ ꯃꯁꯖꯤꯗ ꯑꯛꯁꯥꯗ ꯄꯨꯜꯂꯝꯃꯤ ꯔꯝꯖꯥꯟꯅꯤ ꯅꯃꯥꯖ ꯁꯣꯜꯂꯤ ꯃꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯩ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗ ꯏꯖ꯭ꯔꯥꯏꯜ ꯐꯣꯔꯁ ꯑꯃꯗꯤ ꯐꯤꯂꯤꯁꯇꯤꯟꯁꯤꯡꯒꯤ ꯃꯔꯛꯇ ꯂꯨꯡ ꯂꯪꯕ ꯍꯧꯅꯔꯛꯈꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯍꯧꯅꯔꯛꯈꯤ ꯌꯥꯝꯅ ꯃꯑꯣꯡ ꯊꯤꯕ ꯃꯑꯣꯡꯗ ꯀ꯭ꯂꯦꯁ ꯑꯃ ꯑꯣꯏꯈꯤ ꯃꯤꯗꯤ ꯁꯤꯍꯧꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯥꯡꯂꯨꯞ ꯑꯅꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗ ꯏꯖ꯭ꯔꯥꯏꯜ ꯄꯨꯂꯤꯁꯁꯤꯡꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯁꯖꯤꯗꯀꯤ ꯃꯅꯥꯛꯀꯤ ꯂꯝꯕꯤꯗ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯂꯨꯡ ꯂꯪꯕ ꯍꯧꯔꯛꯄꯅꯤ ꯑꯃꯔꯣꯝꯗ ꯐꯤꯂꯤꯁꯇꯤꯟꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏ ꯃꯈꯣꯏꯅ ꯃꯁꯖꯤꯗ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯄꯨꯂꯤꯁ ꯁꯤꯄꯥꯏꯁꯤꯡ ꯑꯁꯤ ꯆꯪꯂꯛꯑꯒ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯑꯗꯨꯒ ꯐꯨꯕ ꯆꯩꯕ ꯇꯥꯟꯈꯥꯏꯕ ꯑꯁꯤꯅꯆꯤꯡꯕ ꯇꯧꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯁꯨꯝ ꯇꯦꯟꯁꯟ ꯑꯣꯏꯅꯔꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯤ ꯂꯥꯟ ꯃꯆꯥ ꯑꯃ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯔꯗꯤ ꯁꯥꯡꯉꯤ ꯑꯗꯨꯕꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯋꯥꯔꯤ ꯑꯁꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯈꯪꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯑꯣꯏꯔꯕꯗꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ